Online Manipuri numidangi pau mieng tabirba pumnamok puthoi lai somna khurumjari ahanbada maroiba pau Torbungda CRPF ki nauna saba bere kuki nupi singna Yaikhai thugaiduna hangan khidre Churchandpur ki Torbungda laiba CRPF ki nauna post ama hangnaba hotnabada mafum adugi nupi singna thingbaga loinana Yaikhai thugaiduna hangan khidre CRPF ki post adu ngasi ayuk Torbung ki main road ki mataida hangnaba honarakpada mafum adugi yamnaba miyam maru oina nupi singna thomjilaktuna CRPF ki berek sanaba pochai mapalda thangdoktuna san khidre loinana nupi singna lambida famjinduna CRPF personal singna chathok chasin tawbadasu apan bapi ki hairi Panba yabadi mamang thagi loisilakpadagi hawraga Assam Rifles singi mahut Central Armed Police Force amana sinnaba lengakna lokhalakhiba khongthangda yaningdaba phongdoktuna Churchandpur nupi singna khongning changsinduna lakhibani makha tarakpa update Mamta Banerjee ki wafambu CM Birena yaningdaba phongdoragli Trinamool Congress ke Youth Foundation dega mari lenana West Bengal ki Chief Minister Mamta Banerjee na tha asigi kungani pan phongdo ki wafamda BJP ki maikai dagi party ki luchingba kayana yaningdaba phongdok narakpaga loinana Manipur ki Chief Minister Nongthomam Birena su yaningdaba phongdoragli Chief Minister Nongthomam Birena maha ki social media X account phongdorakpagi matung inna West Bengal ki Chief Minister Mamta Banerjee na awang post stage singbu singna bagi matik natte mahang na miyam tinba mafamda phongdo ki wafam adu Luchingbi ama oina daita leitaba wangangni asiguma wafam asi awang bathakta kanem tawi loinana mahangna phongdokiba wafam adugi damak miyam khangna awang post state amadi lebaki mamangda singtokadabani miyam tin mafamda irang thokpa yaba wangang ba khudakta tokadabani haina yaningdaba phongdoragli panba yabadi mamangda so Assam ki Chief Minister Hemanta Biswa Sarmana BJP gi luchingba kayana Mamta Banerjee gi wafamda yaningdaba phongdokpa leikhrabani tarakpa update Central amadi state engangna constitution da iriba chana pathap singna thairaga miyoibagi hak manghale boboy lamdam masida thongliba irangna matam sangna tongan tongamba problem kaya lepa leitana thengnaduna lakpa awaba amagi mathakta awaba amamu hapchile nongmagi changdaba yadaba polam singi mamal atiapakna wangle Central amadi state engangna constitution da iriba chana pathap singna thairaga miyoibagi hak manghale haina Manipur Maitei Pangal Welfare Organization MMWO gi president boboy khorimeyumna phongdokre Hatada Labour Organization asigi office ta pangthokiba pawgi mifam amada mahangna makha tana phongdokhibada lamdam asida thokliba irangna matam sangna tongan ba problem kaya lepa leitana thengnaduna awaba amagi mathakta awaba ama mu hapchile nongmagi changdaba yadraba polam singi mamal atiapakna wangle Central amadi state engangna constitution da iriba chana pathap singna thairaga miyoibagi hak manghale ngasigi thokliba wathokna hayengi history oigadoribani history aduda kari karama machang Oiba waribu yaugadoribagi masina tungi mirolna ngasigi mirolbu karini haina lawkiba yai haibasi ngasigi mirolna ihul khangna hiram khudingda thabak tawba mathau tai haiki lengangna su tampaki karigumba miyamgi demand ama tawbagi khongchat chatpadadi state lengangki maikaidagi amadi central force ki maikaigi ahenba force sizinaduna tear gas mobom na chingba kapsinuna makoigi mapangal uthokli chingda mi tara kun khakna thoraklaga lona yadaba mawongda lifeline thingba matamda state force amadi central force amatana karisu tawba ngamde masina takpadi irang asi Nungpal naina thabak tawi amadi India lengangna Manipur miyamda nungpal naina thabak tawi haibasi mayek sengbagum tawre Hawjik lamdam asida thawai hingnaba mayum thadolaga miyoi lising kaya relief camp singda tuphak tuphai channa sibang ngaiba miyoi kaya yawraklabani haibasi hendokna lengangna khangba yarabani masida natana ikoi maselgi marakta lingjel manaraktabana mathau ama oina hotnaba leptri haibasi ikoi khangna mathau tai apunba sa thudekpa ngamloi khangmana khaibung tanaba haibasi ikoi punna khangminasi masi ikoina khangna chalhawdrabadi tungda amangba kaya thorakhiba suyai hairi mangna hai hogalagdiba naha singda mama laiba punungsibagi ithil mapung phana phawanba mathau tai naha singda lamdam sigi mayek sengna khanganba machangi tongan ba platform sing semgatuna makoibu mapung phana loksing lehengadabani larik fana le hayanduna lengaki awang bham pairabasu mama laiba punungsibagi ihul mathamoida yawdraba mahangna lengak ngak sel tawrakpabda micham miyamgi awaba tanafam lakpada lamdam asida lengdana leiduna Mayongna bagi mahuta maramdam thadokduna mapalda matam khara nungaiba punsi leluge haiba wafam mangoinarakani hiram amada natana hiram amada Manipur mipum khudimaki thamoida apunba Manipur ngakadabani masida aidi aduni adani haibagi hiram wakhalon amada pusinbiganu hairi